Darwingi evolution theory bu maithihankraba Haroon Yahya Jiva panbasing amadi miyoiba karamna oirakhi amadi horakhi haibisigi matangda science na pibu warol singa dharma gi Lairik sing na pibu warol singa manade Charles Darwingi living things and evolution on the origin of species na chingba Lairik sing Fonglakpadagi malem sid lairiba miyoiba kanglup khudinge miyoi sing da achauba sapu ama piki Mahaki evolution gi matang da piba theory gi matungina jiba panba khuding sembiba mapu amana semlakhibani haiba dharma khudingmak ki warol sing asi aranbani hainu utkhi theory asigi matungina jiba panba sing asi tanja amadagi ahan boina jiba ama sem khrabagi tungda mathang matam gi awan ban oirakhibani hainu utkhi Matangda the Europe the science saukalakpagi ihauge iroina ba oikhibana mahaki theory asi thajaba sing yam khalakhi amasung dharma sing warol sing tungoina rakhi Great Britain France Germany America amasung Asia gi lebak sing da dharma amata thajadaba ishwar leite haiba kanglup atheist thoklakhi amasung nongmagi masing hengalakhi Mahaki theory asina Christian Jew amadi Buddhist dharma da khwaidagi hena safu piki Islam dharma chatpa Turkey da su miyoi kaya dharma gi thabak thoram sing komthokna rakhi Chahi chanimuk asi dharma gi purohit singa theory of evolution ga lan thengna duna lagni Science ke maikhum uptuna asuk sanglabam matam masai theory asina dharma khudingapu Sing na duna lakpa adu matik charba khudam single loina now scientific reason pi duna fonglakhiba Haroon Yahya gi at last of creation Haiba aduna Pumnamak ariyamba tahan khre amasung dharma singbu amuk hingat halle amade dharma gi purohit singi matam kuina gi mamangdagi wana ngaijrakpa mai pakpa haibado fanghanbire Ngasidi Haroon Yahya gi Lairik sing amadi lecture sing na theory of evolution bu nong gi mayai cham halakhi Laws of creation phong khrab matungda French sciences actualities na low survey amada evolution thajadaba 92% thajabna 5% matpidabna 3% phankhi Hojik forward Haroon Yahya na Kaanaba Lairik chahum hen Eikhoi Mahaki Lairik singbu lol humfu hen bada artha handokre Lol nifugu humdoida website changagi yankhai hangdokre Website sing asida tha amada mi million mari mungni yengi Mahaki Lairik sing the yumpham oiba documentary sing leiba kayamurumgi TV station cham hen bada chang naina sandoki 22 April 2000 gi issue da new scientist haiba chefong aduna evolution theory gi asoibu puthokduna thawai pan bising semlakhibagi asengba du miyam de khanghan bangam khibagi damak international hero haina mingthol piki evolution thajadaba 92% thajabna 5% matpi dabana 3% funky Blick Haiba Switzerland da pongba paper aduna low survey dana 85% evolution gi mayok ta fangbangam ki Belgium gi di Morgan na mi tara gi manung da mari di theory of evolution bu nonsense ni haina fangi haina irakhi Sweden Great Britain Netherlands da oja sing amadi satra sing na at last of creation bu school college sing da tambi ga dabani haina pongdok narki 2004 ge aroibado Vatican ge pop no Muslim sing na Europe ta dharma ge thajba hal halakpagi tobimal khangba uchari haibu warol piki Mahaki thabak sing bu National Geography Science New Scientist amasung NSCE report sing the toina nei November 2004 issue da English amadi German lon da fong ba National Geography na asung na fong doki
The theory of evolution is nothing but a deception imposed on us by the dominators of the world system. Haroon Yahya gi asengba maming di Adnan Oktar ko. Mahak 1956 ta Turkey gi Ankara da pokhi. Mapa gi maming na Yusuf Oktar Arsalan, mama gi maming na Maithiba Oktar ko. Makata na mahitam nab gi damag 1979 da Istanbul gi Mimar Sinan University da changki. Satra lising kaya gi manung da mahang na ahum subda lakhi. Matam adugi Turkey secularism gi maikhum uppalu chingbasing na lengak lam. Muslim leibak oirabasu dharma gi thabak thoram sing da thoi naraktabu matam oithi. Awuba da thazba mapu leite haiba migi masing nongmagi hengalakpa matam le. Mimar Sinan University da satra sing amadi oja sing masagi subject ga chanadna asigumba wakhalon sing class da sindoplam. Ain na yadaba Marxist Communist Organization na pikthalam. Makhoi gi wakhalon gi mayokta mat phongdoklaba akib gi masak oiram. Adu Adnan Oktar na Mapu khangna yabinaba masung mapu na mahakpu sen nabiri khalaga akiba khuding tungoi nadro. Mafam adu Darwin gi theory of evolution bu namthak ni yaran bani haina matik chaba praman ga loina phongdok nam. Chahi ahum mukti mahaki khonazman fangbangam khide. Madun mahakpu karisu ninghan nakhide. Mamai thangda mahaki wafam adu yaning ba mahaki tungin ba kaya thuklaki. Mahang Hazrat Muhammad sallallahu alaihi wasallam gi achumba lambi sing Quran gi fazarwa yathang sing mahaki kangbu da ahan ba kupna nei nerame. Angang oiringai dagi Islam gi chana kanglon sing amata kaidna chatlakhi. Prithvi gi afaw Islamic scholar sing gi Lairik sing mahaki punsi gi angan ba sarukta nei nerame. Asita sunnatna Marxism, Leninism, Maoism, Communism amadi material philosophy the yumfam oiba Lairik Khudingmak nainaram. Scientific theorists Darwinism amasung atop evolution ga mari lainaba Lairik sing su yamna pakhi. Mahaki mamana hai ahing da pung khardama tummi ayamba matamdadi iba paba tawduna lai. Mahaki thabakni achauba sapu Piba Haurakibadi, Mahaki Lairik, Judaism and Freemasonry, Ponglubadigi Oiki. 1986 the Mahaku interview Amada. I am a member of Turkish people and of the nation of Ibrahim, Hairukaki, Pazilam. Mahaki Matangda, Natta Oidaba, Paukaya, Fong Bahuraki. Jail manung the Mahaku Makong Makut Pundurami Amakak Chanbaka Amadanumit Nifuni Thamki Mahaku Ngaure Haina Kudong Tiningai Oiraba Angau Sing Labor Mafum Amada Tamlame Mahanga Ziel the Lady Nado Mui Teret Makoi Masel Hatnavit Hodok Toki Mahaki Imung Manung Yauna Kanabusu Mahaka Una Halamde Mahaki Tabak Sing Tadoku, Nungaina Punsi Marel Amal Lehenge Haidana Tiamlame. Tadok Travadi Kudong Tigani Hainaki Halame. Pumnamakna Mahanga Yakide, Maramdi, Darwinism Aran Bani, Haina Quran gi Achumbabu, Utokpana, Mahaki Pandam Oirame. Mimar Sinan University gi Hek Thang Nabado, Labor Mola Masita Namason, the Mahakak Oiki. Anirak subu oina mahaki Lairik thampam kada thibu humbagi thabak chatharame. Sang sin khibaga ahan bau kang thokpaga Lairik tagi koken packet ama leirami haiba charas tau sinduna amuksu fazilame. Mahaki e test tawbada koken gi chang yawi haina utlame. Prithvi gi afawa forensic medicine institution 30 Scotland Yard yauna Mahaki igi Matangda Thizilame. Mahaki e the Yauramba Koken adu, me amana nong the season of Ngamba Chang the Yamna. Hilambano, Mahanga Jail the lading edo, Kapsin Voigani Haina deport Piki.
amasung mahaku maral leiti haina thadokhi ngasidi Haroon Yahya sembi bampu ama lei haiba asi khaktang unnaba hotnabada awaba kaya khangduna hotnabagi mahi oina sahi chani muk achumbani thajaduna laklaba S.A.W.gi theory of evolution bu Maithiba Pikhiba ngamlaba misakam oire Europe America Asia Africa ge leibak singda leiba afawba university kayana mahak lecture taba fangnaba ayaba lawnaba hotnabada awaba oire matung su Allah Ta'ala na Haroon Yahya gumba mioi kaya thokhalakuna malems da achumba malhanba aranba scientific theory kaya bu aranbani hainu utpa ngam hanbiraga Quran gi warol singda mioi bu Khudingmak pu thaja halakpa ngam hanbi oire sanu